ꯍꯦꯟꯖꯥ ꯆꯥꯛ ꯁꯦꯝꯒꯦ ꯇꯧꯔꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯄꯥꯃꯦꯜꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯀꯤꯆꯟꯗ ꯇꯧꯅꯔꯤꯕ ꯏꯔꯥꯡꯗꯨ ꯁꯨꯕꯤꯇꯥꯗꯤ ꯇꯥꯕ ꯅꯠꯇꯦ ꯍꯦꯟꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯠꯇꯨꯅ ꯃꯊꯟꯇ ꯋꯥꯀꯠꯆꯔꯤ ꯁꯣꯏꯅꯥꯏꯔꯕꯤ ꯊꯃꯣꯏꯗꯨꯗ ꯗꯗꯥ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯆꯠꯈ꯭ꯔꯒꯦ ꯇꯧꯐꯝ ꯈꯪꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯄꯣꯛꯂꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯅꯪꯕꯨꯗꯤ ꯋꯥꯔꯧꯕ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯋꯥꯅ ꯊꯝꯕꯤꯗꯕ ꯑꯣꯏꯔꯗꯤ ꯀꯣꯛ ꯂꯧꯁꯤꯟꯕꯤꯕꯗ ꯀꯩ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯅꯣꯏꯗꯤ ꯑꯩꯅ ꯋꯥꯅ ꯂꯦꯟꯕꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤꯅꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯟꯈꯤꯕꯗ ꯅꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯀꯗ꯭ꯔꯣ ꯃꯈꯣꯜ ꯊꯣꯛꯄꯁꯨ ꯉꯝꯗ ꯅꯤꯡꯉꯝꯗ ꯂꯥꯏꯕꯛ ꯃꯥꯕꯨ ꯆꯩꯖꯔꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯁꯤꯔꯥ ꯑꯋꯥꯕ ꯈꯥꯡꯕ ꯍꯩꯇꯕꯤ ꯅꯨꯄꯤ ꯃꯥꯒꯤꯅꯤ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯗꯕꯤ ꯃꯄꯣꯛ ꯃꯉꯣꯟꯗ ꯇꯥꯏꯅꯁꯤꯔꯥ ꯄꯤꯁꯤ ꯑꯅꯤꯃꯛ ꯃꯔꯥꯜ ꯑꯃꯃꯝ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯐꯒꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯆꯥꯛꯈꯨꯝꯗꯒꯤ ꯄꯥꯃꯦꯜꯗꯨ ꯊꯣꯛꯈꯤꯕꯗꯤ ꯀꯨꯏꯔꯦ ꯍꯦꯟꯖꯥꯗꯨ ꯊꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯨꯕꯤꯇꯥꯗꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯤꯆꯟꯂꯣꯝꯗ ꯂꯥꯛꯏ ꯍꯩꯃꯥ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯊꯣꯡꯖꯤꯜꯗꯒꯤ ꯁꯨꯕꯤꯇꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯖꯥ ꯃꯄꯤꯗꯨ ꯎꯈꯤꯅꯤ ꯈꯟꯅ ꯁꯠ ꯇꯩꯊꯣꯛꯏ ꯌꯥꯝꯅ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯖꯔꯛꯏ ꯏꯃꯥ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯎꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯇꯔꯨ ꯇꯔꯨꯕ ꯍꯦꯟꯖꯥꯗꯨ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯁꯨꯕꯤꯇꯥꯗꯤ ꯍꯣꯏ ꯀꯨꯏꯔꯅꯨ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯅꯕ ꯇꯧꯔꯣꯀꯣ ꯍꯦꯟꯖꯥ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯁꯤꯟꯅꯩ ꯌꯥꯔꯤꯡꯈꯩ ꯃꯃꯥꯏꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯍꯣꯏ ꯏꯃꯥ ꯀꯨꯏꯔꯣꯏ ꯁꯨꯕꯤꯇꯥꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯐꯅ ꯅꯨꯡꯉꯥꯏꯕ ꯐꯨꯔꯥ ꯗꯂꯥꯟꯗ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯤꯅꯨꯡꯁꯤ ꯑꯃ ꯋꯥꯠꯄꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯁꯦ ꯍꯦꯛꯇ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯔꯤꯕꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯃꯅ ꯄꯨꯟꯗꯨꯅ ꯊꯝꯕꯗꯨꯅꯤ ꯍꯦꯟꯖꯥ ꯂꯪꯗꯥꯏ ꯑꯗꯨ ꯊꯤꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯒ ꯄꯥꯃꯦꯜꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯤꯡꯂꯤꯕ ꯃꯌꯦꯛ ꯂꯥꯔꯕ ꯂꯩꯏꯁꯤ ꯃꯨꯊꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯄ꯭ꯔꯤꯇꯤꯒꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯇꯧꯅ ꯍꯦꯟꯅ ꯇꯦꯟꯖꯤꯡꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯕ ꯂꯩ ꯅꯨꯄꯤꯒꯤ ꯃꯌꯥꯗ ꯄꯪꯊꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯕ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯄ꯭ꯔꯤꯇꯤ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯉꯥꯏꯍꯥꯛ ꯇꯧꯔꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯉꯣꯟꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯅꯕ ꯇꯧꯕꯁꯤꯃ ꯑꯩ ꯁꯨꯛꯍꯩ ꯍꯩꯇ꯭ꯔꯤ ꯀꯃꯥꯏꯅ ꯁꯤ ꯅꯨꯄꯥꯁꯤ ꯐꯥꯁꯤꯒꯦ ꯋꯥꯈꯜꯗꯨ ꯈꯜꯂꯤꯉꯩ ꯕꯦꯝ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯇꯥꯅ ꯎꯏ ꯍꯥꯟꯅꯒꯨꯝꯅ ꯏꯁꯧꯅ ꯃꯥꯡ ꯊꯥꯔꯒ ꯇꯧꯔꯛꯄꯗꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯕꯦꯝꯕꯦꯝꯗꯨ ꯇꯞꯅ ꯍꯦ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯇꯕꯁꯤ ꯀꯨꯏꯔꯕꯅꯤ ꯉꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯃꯥꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯔꯤꯇꯤꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯔꯤ ꯍꯦ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯕ꯭ꯔꯣ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯏ ꯄ꯭ꯔꯤꯇꯤ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯇꯥꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯏꯃꯥ ꯕꯦꯝꯕꯦꯝꯗꯨ ꯌꯥꯝꯅ ꯇꯞꯊꯅ ꯃꯁꯥꯒ ꯑꯗꯨ ꯀꯨꯟꯊꯔꯒ ꯍꯦ ꯅꯁꯤꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯅꯦ ꯄ꯭ꯔꯤꯇꯤ ꯍꯥꯏꯅ ꯋꯥꯗꯨ ꯉꯛꯅ ꯌꯦꯡꯂꯤ ꯃꯁꯥꯗꯨ ꯊꯧꯋꯥ ꯁꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯩꯗꯧꯔꯒꯦ ꯀꯩ ꯄꯥꯎꯅꯣ ꯆꯠꯈꯤꯕꯗꯨ ꯌꯥꯝ ꯄꯥꯝꯂꯒ ꯀꯩꯒꯤꯅꯣ ꯄꯥꯎ ꯇꯥꯔꯒ ꯍꯔꯥꯎꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯨ ꯕꯦꯝꯕꯦꯝ ꯊꯨꯅ ꯍꯥꯏꯔꯛꯏ ꯍꯔꯥꯎꯕ ꯅꯠꯇꯦꯅꯦ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯤ ꯀꯩ ꯃꯔꯝꯅꯣ ꯍꯥꯏꯁꯦ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯁꯨꯛꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯒꯅꯦ ꯋꯥꯁꯦ ꯊꯨꯞꯆꯤꯟꯈ꯭ꯔꯁꯤ ꯅꯨꯃꯤꯠꯁꯤꯃꯅꯦ ꯑꯩ ꯇꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏꯗꯕꯅꯤ ꯄ꯭ꯔꯤꯇꯤꯅ ꯍꯦꯟꯖꯥ ꯌꯦꯡꯊꯤꯕꯁꯤꯗꯤ ꯋꯥꯉꯥꯡꯁꯤꯗꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯂꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯦꯟꯖꯥꯕꯨ ꯃꯤꯅꯥꯏ ꯀꯧꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯂꯩꯇꯣꯟꯗ ꯇꯣꯡꯂꯒ ꯌꯥꯎꯈ꯭ꯔꯕ ꯋꯥꯅꯤ ꯕꯦꯝꯕꯦꯝ ꯊꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯛꯁꯤꯟꯅ ꯍꯥꯏꯔꯛꯏ ꯍꯦ
ꯑꯩꯈꯣꯏꯒꯤ ꯊꯥꯅꯤꯂꯣꯏꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦꯍꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯃꯤꯅ ꯅꯤꯡꯐꯨ ꯉꯥꯡꯅꯔꯤ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥ ꯃꯆꯥ ꯃꯥꯡꯈ꯭ꯔꯒ ꯇꯨꯃꯤꯟ ꯂꯩ ꯊꯤꯗꯦ ꯍꯥꯏꯅꯔꯤꯕ ꯄ꯭ꯔꯤꯇꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯁ ꯑꯩꯈꯣꯏꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅ ꯊꯥꯛꯄꯤꯕ꯭ꯔꯣ ꯃꯣꯏ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯅ ꯆꯠꯁꯅꯨ ꯉꯥꯡꯅꯕꯤꯔꯤꯕ ꯃꯣꯏꯅ ꯀꯩꯗꯧꯕꯤꯔꯒꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯊꯨꯟꯗꯨ ꯃꯣꯠꯁꯤꯜꯂꯒ ꯂꯥꯛꯑꯣ ꯕꯦꯝ ꯃꯉꯛꯇꯨ ꯅꯣꯝꯃꯒ ꯆꯨꯝꯃꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯖꯗꯕ ꯍꯥꯏꯗꯨ ꯇꯥꯏꯗꯅ ꯑꯣ ꯌꯥꯔꯦ ꯅꯪꯅ ꯀꯧꯅꯤꯡꯉꯒ ꯀꯧꯔꯣ ꯁꯤ ꯋꯥꯁꯤꯗ ꯌꯧꯍꯟꯕꯤꯔꯅꯨ ꯄ꯭ꯔꯤꯇꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯣꯡꯅ ꯍꯦꯞꯊꯈ꯭ꯔꯦ ꯃꯥꯒꯤ ꯐꯣꯟꯗꯨ ꯁꯠꯇꯣꯛꯂꯒ ꯃꯦꯠꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯕꯦꯝꯅ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯀꯧꯔꯨꯒꯦ ꯈꯜꯂꯤ ꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕꯗꯤ ꯑꯣꯏꯅꯤꯡꯗ꯭ꯔꯒ ꯃꯤꯒꯤꯗ ꯂꯩꯅꯤꯡꯉꯤ ꯑꯣꯏꯔꯤꯅꯤ ꯐꯩ ꯃꯥ ꯑꯩꯅꯅꯦ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯈꯣꯡꯄꯥꯛꯁꯤꯅ ꯅꯦꯠꯂꯒ ꯊꯝꯗꯣꯏꯅꯤ ꯃꯥ ꯍꯟꯗꯛ ꯃꯔꯛ ꯑꯥꯏꯁꯥ ꯄꯥꯃꯦꯜ ꯍꯣꯏꯗ ꯂꯥꯛꯄꯁꯤ ꯈꯔ ꯇꯣꯏꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯕꯤꯇꯥꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯕꯅ ꯀꯣꯛ ꯍꯦꯛ ꯆꯪꯕꯗ ꯀꯩꯁꯨ ꯆꯤꯡꯅꯕ ꯑꯣꯏꯗꯦ ꯑꯗꯨꯒꯤ ꯃꯔꯝ ꯉꯥꯛꯁꯨ ꯅꯠꯇꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯒ ꯂꯥꯛꯄ ꯏꯃꯨꯡꯅꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯖꯕꯅꯤ ꯁꯥꯟꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯔꯤꯁꯤ ꯈꯔ ꯀꯣꯝꯊꯣꯔꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯥꯏꯁꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯄꯥꯃꯦꯜꯕꯨ ꯃꯇꯤꯛ ꯆꯥꯕꯅꯤꯅ ꯃꯆꯥꯒꯤ ꯃꯌꯥ ꯑꯣꯏꯕꯗ ꯊꯣꯏꯅ ꯑꯌꯦꯠꯄ ꯄꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯥꯏꯁꯥ ꯉꯁꯤꯁꯨ ꯂꯩꯖꯕꯤ ꯊꯥꯅ ꯀꯦꯔꯒ ꯂꯥꯛꯏ ꯒꯦꯠꯇ ꯑꯗꯨꯝ ꯂꯥꯎꯔꯛꯏ ꯍꯩꯃꯥ ꯏꯃꯥꯗꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕꯣ ꯁꯨꯕꯤꯇꯥ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯇꯤꯌꯦ ꯆꯠꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯤꯉꯣꯟꯗ ꯁꯤꯟꯅꯊꯣꯛꯈ꯭ꯔꯦ ꯑꯥꯏꯁꯥꯗꯨ ꯅꯣꯛꯁꯤꯟꯅꯔꯒ ꯏꯃꯥꯁꯨ ꯈꯔ ꯄꯣꯊꯥꯕꯤꯔꯣ ꯀꯩꯗꯧꯔꯨꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯧꯅꯤ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯅꯪꯗꯤ ꯀꯥꯏ ꯌꯧꯔꯨꯔꯒꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯅꯤ ꯑꯥꯏꯁꯥꯒꯤ ꯊꯃꯣꯏꯗꯗꯤ ꯇꯤꯡ ꯄꯥꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗ ꯃꯔꯝ ꯍꯪꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯂꯧꯅ ꯂꯩꯅꯕꯗꯤ ꯅꯠꯇ꯭ꯔꯤ ꯇꯣꯏꯅ ꯂꯥꯛꯄꯗꯨꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯪꯅꯤ ꯆꯠꯅꯕꯤꯅꯤ ꯃꯁꯤꯗꯤ ꯑꯥꯏꯁꯥ ꯃꯃꯥꯏꯗꯨ ꯈꯤꯇꯪ ꯁꯨꯛꯂꯒ ꯏꯃꯥ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯄꯥꯃꯦꯜꯗꯤ ꯏꯃꯥ ꯁꯨꯕꯤꯇꯥ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯏ ꯀꯥꯗꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯥꯏꯁꯥ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯑꯣ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯁꯨꯕꯤꯇꯥ ꯍꯦꯟꯖꯥꯕꯨ ꯃꯤꯅꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯥꯏꯁꯥꯗ ꯑꯣꯟꯈꯠꯇꯨꯅ ꯆꯩꯕꯗꯤ ꯉꯝꯗꯦ ꯋꯥꯍꯩꯅ ꯑꯣꯏꯅ ꯏꯀꯥꯏꯕ ꯄꯤꯕ ꯆꯨꯝꯂꯅꯤ ꯈꯟꯗꯨꯅ ꯏꯕꯦꯝꯃ ꯍꯦꯟꯖꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯃꯊꯧ ꯆꯤꯟꯖꯕꯅꯤ ꯊꯕꯛ ꯇꯧꯔꯝꯈꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯊꯕꯛ ꯇꯧꯕꯗꯅ ꯃꯆꯨ ꯇꯥꯔꯤꯕ ꯏꯃꯥꯗꯤ ꯄꯪꯄꯦꯟꯗ ꯄꯦꯟꯖꯈ꯭ꯔꯦ ꯃꯥꯅ ꯇꯧꯕꯁꯤ ꯃꯥꯒꯨꯝꯅ ꯂꯛꯁꯃꯤ ꯆꯦꯟꯕꯤ ꯏꯃꯧ ꯑꯃꯇꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯥꯏꯁꯥ ꯁꯨꯕꯤꯇꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯃꯥꯒ ꯍꯦꯟꯖꯥꯒ ꯀꯝꯄꯦꯌꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯂꯦ ꯋꯥꯗꯨ ꯊꯩꯗꯣꯛꯁꯤꯟꯅꯔꯒ ꯏꯃꯥ ꯑꯣꯏꯁꯅꯨ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯄꯦꯟꯖꯅꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯁꯨ ꯑꯣꯏꯔꯝꯁꯅꯨ ꯏꯃꯨꯡꯁꯤꯕꯨ ꯄꯥꯝꯕꯗꯤ ꯐꯖꯅ ꯄꯥꯝꯕꯅꯤ ꯏꯃꯧ ꯍꯥꯏꯔꯤꯕꯁꯤ ꯃꯥꯕꯨꯅꯤ ꯀꯅꯥ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯗꯅ ꯑꯍꯦꯟꯕ ꯑꯣꯏꯔꯝꯁꯅꯨ ꯍꯥꯏꯔꯤꯕꯅꯤ ꯁꯨꯕꯤꯇꯥ ꯈꯣꯏꯔꯝ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤꯗꯤ ꯂꯣꯏꯔꯦꯗꯅ ꯏꯃꯧꯗ ꯄꯨꯡꯂꯨꯞ ꯂꯨꯆꯕ ꯇꯥꯕꯅꯤ ꯇꯟꯖꯥꯗꯨꯗ ꯍꯦꯟꯖꯥꯁꯨ ꯐꯤ ꯈꯔ ꯁꯨꯔꯨꯕ ꯃꯥꯜꯂꯤ ꯕꯥꯜꯇꯤꯟꯗꯨꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯒ ꯁꯨꯃꯥꯡꯗꯨꯗ ꯊꯣꯛꯂꯛꯏ ꯁꯪꯒꯣꯏꯔꯣꯝꯗꯒꯤ ꯁꯨꯕꯤꯇꯥꯅ ꯎꯔꯒ ꯕꯦꯝꯃ ꯃꯊꯛꯇ ꯐꯧ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯍꯦꯟꯖꯥ ꯅꯨꯡꯁꯥꯅ ꯌꯩꯕꯗꯨꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯁꯨꯏ ꯏꯃꯥ ꯐꯤꯁꯤ ꯌꯥꯝꯃꯟꯗꯅ ꯐꯧꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯍꯦꯟꯖꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯑꯥꯏꯁꯥꯗꯤ ꯅꯨꯡꯁꯤꯗꯕꯅ ꯅꯥꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯁꯤ ꯀꯔꯝ ꯀꯥꯟꯕꯨ ꯂꯩꯈꯤꯅꯤ ꯅꯪꯗ ꯆꯠꯈ꯭ꯔꯗꯤ ꯋꯥꯏ ꯑꯃ ꯁꯪꯗꯧꯅꯤ ꯁꯨꯕꯤꯇꯥ ꯑꯥꯏꯁꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯅꯪꯕꯨ ꯄꯥꯃꯦꯜꯒ ꯎꯅꯔꯔꯣꯏꯗ꯭ꯔꯣ ꯑꯥꯏꯁꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯧ ꯏꯃꯥ ꯎꯅꯒꯦ ꯑꯩ ꯃꯥꯏꯀꯥꯗ ꯆꯪꯒꯦ ꯌꯥꯕ꯭ꯔꯥ ꯆꯪꯉꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯥꯏꯁꯥ ꯍꯦꯟꯖꯥꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯄꯥꯃꯦꯜꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯛꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦ
ꯃꯄꯥꯜꯒꯤ ꯊꯣꯡꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯥꯏꯁꯥ ꯑꯣꯏꯔꯝꯃꯅꯤ ꯈꯟꯕꯗꯒꯤ ꯄꯥꯃꯦꯜꯗꯨ ꯑꯣꯟꯊꯣꯛꯀꯗꯧꯕ ꯇꯜꯂꯦ꯫ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯇꯧꯔꯨꯕ ꯁꯥꯔꯒ ꯑꯥꯏꯁꯥ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯎ꯫ ꯑꯥꯏꯁꯥ ꯁꯠ ꯆꯪꯉꯛꯑꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯄꯥꯃꯦꯜꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ ꯑꯥꯏꯁꯥ ꯃꯈꯣꯟꯗꯨ ꯁꯥꯎꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯃꯤꯅꯥꯏꯅ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ? ꯄꯥꯃꯦꯜꯅ, ꯑꯩ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯗꯦ꯫ ꯑꯥꯏꯁꯥꯗꯨ ꯀꯦꯁꯟꯅꯔꯒ ꯋꯥꯔꯧꯕ ꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥꯅꯗꯤ ꯌꯥꯝ ꯆꯥꯜꯂꯤ, ꯑꯐꯕ ꯏꯃꯧ ꯑꯗꯨꯗ ꯌꯥꯝ ꯇꯧꯏ꯫ ꯄꯥꯃꯦꯜ ꯍꯟꯅ ꯐꯥꯎ ꯑꯣꯟꯁꯤꯜꯂꯛꯇꯅ, ꯏꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ? ꯑꯗꯨ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ, ꯑꯩꯅ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯌꯨꯝ ꯑꯃꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯊꯝꯕꯁꯦ ꯑꯩ ꯁꯨꯄꯥꯝ ꯄꯥꯝꯗꯦ꯫ ꯋꯥꯗꯨ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯀꯩꯅꯣꯝꯃꯗ ꯅꯩꯅꯔꯝꯕꯗꯒꯤ ꯁꯤ ꯌꯧꯅ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯄꯥꯃꯦꯜ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯌꯥꯕ ꯅꯨꯄꯤꯅꯤ ꯅꯪꯁꯤ, ꯑꯩꯕꯨ ꯅꯪꯁꯤ ꯂꯧꯔꯅꯤ ꯀꯥꯏꯅ ꯑꯌꯥꯕꯒ ꯊꯣꯛꯈꯤꯕ ꯂꯩꯖꯥꯠꯂꯣ? ꯄꯜ ꯍꯦꯛꯇ ꯂꯥꯟꯁꯤꯜꯂꯛꯏꯁꯤꯕꯣ? ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯗꯤꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯖꯥꯠꯂꯣ? ꯄꯥꯃꯦꯜ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯕ ꯁꯥꯔꯒ, ꯅꯪꯁꯨ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯏꯃꯥꯅ ꯍꯦꯟꯖꯥꯁꯦ ꯃꯆꯥꯅꯨꯄꯤꯗꯧꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯏ ꯑꯣꯏꯔꯅꯤ, ꯚꯥꯞ ꯐꯔꯅꯨ, ꯕꯨꯠ ꯊꯣꯛꯄꯅꯤ꯫ ꯑꯥꯏꯁꯥ ꯃꯥꯅ ꯁꯥꯎꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯄꯥꯃꯦꯜꯅ ꯂꯨꯅ ꯂꯧꯁꯤꯟꯗꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯥꯅ ꯈꯜꯗꯨꯔꯤꯕ ꯑꯣꯟꯅ ꯇꯩꯅꯕꯗꯨꯅ ꯍꯦꯟꯅ ꯄꯥꯃꯦꯜꯅ ꯁꯄꯣꯔꯠ ꯇꯧꯁꯤꯟꯈꯤꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ, ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯃꯈꯣꯟꯗꯨ ꯌꯥꯝꯅ ꯇꯞꯅ ꯑꯃꯨꯛ, ꯄꯥꯃꯦꯜ꯫ ꯄꯥꯃꯦꯜꯅ, ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯍꯥꯎ ꯇꯥꯏꯌꯦ ꯑꯩ꯫ ꯑꯥꯏꯁꯥ ꯊꯨꯅ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤꯕꯨ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯤ, ꯆꯥꯅꯕ ꯃꯤ ꯌꯦꯡꯈꯤꯅꯤ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯊꯕꯛꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯄꯥꯃꯦꯜꯁꯨ ꯊꯨꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ, ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯂꯩꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯁꯦꯝꯂꯒ ꯊꯝꯕ ꯋꯥꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯛꯇꯒꯤ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯥꯏꯁꯥꯒꯤ ꯃꯨꯠ ꯑꯃ ꯍꯟꯊꯈ꯭ꯔꯦ꯫ ꯍꯣꯏ, ꯑꯩ ꯉꯥꯏꯗꯤ ꯉꯥꯏꯈꯤꯒꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯧ ꯂꯩꯔꯕ ꯋꯥꯅꯤ, ꯑꯩꯁꯨ ꯈꯔ ꯐ꯭ꯔꯤ ꯊꯥꯗꯣꯛꯆꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯥꯃꯦꯜ ꯇꯞꯂꯞꯅ, ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯁꯨ ꯌꯥꯏ꯫ ꯃꯈꯣꯟꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯞꯊꯔꯒ ꯌꯥꯔꯛꯇ ꯉꯪꯂꯒ, ꯅꯪꯅ ꯑꯄꯥꯝꯕ ꯂꯩꯔꯁꯨ ꯑꯇꯣꯞꯄꯗ ꯍꯣꯡꯈꯤꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯑꯩꯅ ꯄꯤꯔꯤ꯫ ꯑꯥꯏꯁꯥꯅ, ꯀꯩ ꯍꯥꯏꯕꯅꯣ ꯄꯥꯃꯦꯜ? ꯄꯥꯃꯦꯜꯅ ꯊꯨꯅ, ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯍꯦꯟꯖꯥꯗꯨ ꯀꯣꯐꯤ ꯑꯅꯤ ꯁꯦꯝꯂꯒ ꯄꯥꯃꯦꯜꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯈꯣꯟꯗꯨ ꯌꯥꯝ ꯆꯤꯡꯂꯦꯝꯅ, ꯗꯗꯥ, ꯁꯤ ꯀꯥꯏꯗ ꯊꯝꯖꯔꯝꯃꯨꯒꯦ? ꯄꯥꯃꯦꯜ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯦꯟꯖꯥꯗꯨ ꯀꯣꯐꯤ ꯑꯅꯤ ꯄꯨꯔꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯣꯐꯤ ꯁꯦꯝꯃꯨ ꯍꯥꯏꯒꯦ? ꯍꯦꯟꯖꯥ ꯇꯞꯅ, ꯏꯃꯥꯅ ꯏꯆꯦꯁꯨ ꯂꯥꯛꯄꯅꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ꯫ ꯑꯥꯏꯁꯥ ꯍꯨꯝ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯍꯦꯟꯖꯥ ꯃꯗꯨꯁꯨ ꯎꯏ, ꯄꯥꯃꯦꯜꯅ ꯆꯩꯔꯛꯈꯤꯕꯗꯨꯁꯨ ꯇꯥꯏ꯫ ꯏꯃꯥꯅ ꯁꯦꯝꯃꯨ ꯍꯥꯏꯔꯁꯨ ꯍꯥꯟꯅ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯋꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯛꯄ ꯃꯥꯜꯂꯤ꯫ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯈꯔ ꯑꯣꯜꯂꯤ꯫ ꯍꯦꯟꯖꯥ ꯀꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯍꯣꯏ ꯗꯗꯥ, ꯍꯪꯐꯝꯗꯤ ꯊꯣꯛꯏ, ꯑꯩꯁꯨ ꯀꯥꯎꯊꯣꯛꯇꯅ ꯍꯪꯍꯧꯗ꯭ꯔꯦ, ꯑꯩ ꯂꯥꯟꯖꯈ꯭ꯔꯦ꯫ ꯑꯥꯏꯁꯥ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ, ꯍꯦ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯆꯤꯟꯗꯗꯤ ꯁꯥꯎꯅ ꯉꯥꯡꯂꯤꯕ, ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯄꯥꯃꯦꯜꯅ ꯍꯦꯟꯖꯥꯗ ꯆꯩꯈꯤꯕꯗꯨꯒꯤ꯫ ꯍꯦꯟꯖꯥ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ, ꯍꯦ ꯉꯥꯏꯈꯣ ꯅꯪ꯫ ꯍꯦꯟꯖꯥ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯅꯨꯔꯤ꯫ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯡꯗꯨꯗꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯕꯒꯨꯝ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯦꯞꯄꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯍꯦ, ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯄꯥꯃꯦꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯍꯦꯟꯖꯥꯁꯨ ꯑꯥꯏꯁꯥꯁꯨ ꯑꯅꯤꯃꯛ ꯈꯪꯉꯤ꯫ ꯍꯦꯟꯖꯥ ꯂꯠꯂ ꯇꯧꯔꯒ, ꯗꯗꯥ, ꯀꯩ ꯍꯥꯏꯒꯦ? ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯄꯥꯃꯦꯜ ꯊꯨꯅ, ꯇꯥꯛꯀꯗꯧ ꯅꯠꯇꯦ, ꯍꯥꯏꯒꯗꯧꯅꯤ꯫ ꯍꯦꯟꯖꯥ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯂꯒ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯇꯥꯖꯔꯤꯌꯦ꯫ ꯄꯥꯃꯦꯜ ꯊꯨꯅ, ꯅꯪ ꯆꯥꯛꯁꯤ ꯏꯃꯥꯅ ꯊꯣꯡꯉꯨ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯊꯣꯡꯒꯦ ꯍꯥꯏꯔꯣ? ꯑꯩꯅ ꯊꯣꯡꯒꯦ ꯍꯥꯏꯕꯒꯤ ꯊꯣꯡꯕꯅꯤ, ꯏꯃꯥꯅ ꯊꯣꯡꯉꯨ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯀꯩ ꯍꯥꯏꯅ ꯃꯈꯥ ꯇꯥꯒꯗꯕꯅꯣ ꯈꯪꯗꯅ ꯂꯩꯔꯤ꯫ ꯄꯥꯃꯦꯜ ꯊꯨꯅ, ꯅꯪꯅ ꯊꯧ ꯈꯨꯂꯤꯛꯇꯁꯦ ꯅꯠꯇ꯭ꯔꯥ? ꯊꯕꯛ ꯊꯤꯕꯗ ꯋꯥꯖꯔꯦꯅꯦ꯫ ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯕꯗꯨꯗ꯫ ꯏꯁ, ꯅꯪꯅ ꯏꯃꯨꯡꯁꯦ ꯂꯣꯏ ꯅꯥꯍꯜꯂꯒꯦ ꯈꯜꯂꯤꯔꯣ? ꯍꯦꯟꯖꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ, ꯌꯥꯔꯦ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯅꯨ꯫ ꯍꯦꯟꯖꯥ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯊꯣꯔꯛꯂꯦ꯫
ꯑꯥꯏꯁꯥꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤ ꯄꯥꯃꯦꯜꯅ ꯉꯥꯡꯂꯤꯕ ꯃꯇꯧꯁꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯇꯥꯍꯟꯗꯅ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ꯫ ꯆꯤꯟ ꯌꯥꯎꯕꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀ꯭ꯋꯥꯛ ꯑꯃꯣꯝꯗꯨꯅꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ? ꯄꯥꯃꯦꯜꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯊꯧ ꯆꯤꯟꯕ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯊꯧꯗꯨ ꯇꯧꯔꯤ꯫ ꯑꯥꯏꯁꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯂꯛꯇ꯭ꯔꯕꯗꯨꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯦ, ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ꯫ ꯄꯥꯃꯦꯜ ꯇꯨꯃꯤꯟꯅ ꯁꯣꯜꯂꯦ꯫ ꯅꯪ ꯁꯤꯇꯪꯒ ꯑꯩ ꯏꯃꯨꯡꯁꯤꯗ ꯀꯃꯥꯏꯅ ꯆꯪꯂꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯖꯦꯝꯁꯇꯨ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ꯫ ꯊꯣꯏꯅ ꯑꯇꯣꯞꯄ ꯃꯔꯝꯒꯤ ꯅꯠꯇꯦ, ꯄꯥꯎ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯔꯇꯟ ꯍꯤꯗꯥꯛꯇꯨ ꯄꯥꯏꯅ ꯄꯥꯏꯅ, ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯀꯥ ꯈꯛꯇꯪ ꯂꯩꯕ꯭ꯔꯣ? ꯀꯅꯥꯝ ꯎꯗꯦꯅ? ꯔꯇꯟ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯨꯅ ꯂꯩ꯫ ꯑꯧ, ꯀꯅꯥꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯑꯉꯥꯡ ꯈꯔ ꯂꯩꯔꯝꯕꯗꯨꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ? ꯖꯦꯝꯁ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯤꯠꯇꯨ ꯍꯦꯟꯖꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯔꯇꯟ ꯈꯪꯍꯧꯗꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯍꯦꯟꯖꯥ ꯈꯛꯇꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯖꯦꯝꯁꯇꯨ ꯑꯁꯥ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯉꯛꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯀꯀꯥ ꯀꯩ ꯂꯝꯗꯅꯣ? ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦꯗ, ꯁꯤꯔꯤꯔꯥ ꯆꯪꯉꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯍꯥꯟ ꯈꯔꯗꯤ ꯀꯨꯏꯔꯦ, ꯅꯨꯡꯗꯥꯡ ꯑꯃꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯔꯇꯟꯅ ꯉꯥꯡꯂꯤꯕꯗꯨꯗ ꯖꯦꯝꯁꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ, ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯈ꯭ꯔꯤꯔꯣ? ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯃꯤꯅꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯖꯥꯠꯂꯥ? ꯑꯩꯗꯤ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒꯅꯦ ꯄꯥꯈꯠꯂꯤꯅꯦ ꯍꯧꯖꯤꯛꯇꯒꯤ꯫ ꯔꯇꯟꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯈꯪꯗꯦꯅꯦ, ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯐꯩ, ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯖꯦꯝꯁꯇꯨ ꯌꯥꯝꯅ ꯊꯨꯅ, ꯀꯩꯅꯣ ꯀꯀꯥ ꯍꯣꯏꯗꯤ ꯌꯨꯝꯗꯨ ꯈꯪꯕꯤꯕ꯭ꯔꯣ? ꯍꯦꯔꯥ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯕꯅꯤ, ꯈꯪꯕꯒ ꯅꯠꯇꯦꯗ꯫ ꯃꯥꯅ ꯀꯗꯥꯏꯗ ꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ꯫ ꯖꯦꯝꯁꯅ, ꯌꯨꯝꯗꯨ ꯈꯪꯉꯗꯤ ꯆꯠꯁꯤ ꯀꯩꯅꯣ, ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯖꯤꯜꯂꯤ, ꯂꯣꯏꯅꯕꯤꯔꯦ ꯍꯥꯏꯅ ꯑꯦꯛ ꯑꯃ ꯄꯥꯜꯂꯒ ꯀꯣꯛ ꯄꯨꯔꯛꯄ ꯌꯥꯏ, ꯑꯗꯨꯒꯤꯗꯤ ꯀꯀꯥꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ꯫ ꯔꯇꯟꯅ, ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ? ꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯅꯪ ꯃꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ? ꯖꯦꯝꯁ ꯍꯦꯟꯖꯥꯗꯨ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯛꯏ꯫ ꯉꯝꯅꯤ ꯀꯩꯅꯣ, ꯀꯩ ꯉꯝꯃꯣꯏ? ꯀꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯤꯅꯤ꯫ ꯔꯇꯟꯗꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ, ꯐꯩ, ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯁꯤ, ꯃꯥꯕꯨꯁꯨ ꯁꯤꯗ ꯄꯨꯔꯛꯅꯕ ꯅꯪꯅ ꯈꯔ ꯁꯤꯜꯂꯨ꯫ ꯖꯦꯝꯁꯇꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯟꯖꯥ ꯄꯥꯝꯖꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯃꯇꯨ ꯃꯆꯥꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯖꯦꯝꯁ ꯃꯥꯏꯊꯣꯡꯗꯨ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ, ꯀꯀꯥꯅꯕꯨ ꯍꯦꯛꯇ ꯑꯌꯥꯕ ꯄꯤꯕꯤꯌꯨ, ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯖꯔꯒꯦ꯫ ꯀꯔꯝꯕ ꯃꯔꯥꯜ ꯁꯤꯖꯤꯜꯂꯒ ꯏꯃꯨꯡꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯀꯨꯞꯅ ꯈꯟꯅꯔꯤ꯫